Separate administration taliba kuki singi marakta nakpak tanarakli. Nemsa kipgen phamdigi resign tongnaba takshinkri. Manipur ki Chief Minister Yumnam Khemchand Kangpokpi district faugduna senapati te thoram yawu satkiba adugi matungda Manipur bu maset setalaga separate administration semnaba demand toriba kuki singi marakta nakpak tanaba horakli. Ahanbada separate administration ki dama Kangpokpi maikaida miyambu khongjang Lamjing Lamba Committee on Tribal Unity Kotugi Thaupubusin Deputy CM Nemsa Kipgen Sumaki Mapureba Koki National Front KNF Ki Lusingba Semtin Thang Kipgen Anigi Thawong Yaning the Utuna Paktakna resign to keep Masigi Matung Tarakpada Susampura based of Koki History and Identity Protection Committee KSIPC Hyberloop Amagi Makidigi Nemsa Kipgen Amadi Maki Mapureba KNF ki lusingba semtin thang kipgen anina Kangpokpi district kuki miyam gi apam ki mayokta thabak tawri makhoina haiba yadaba miyoi singama di lupsingda ki handuna nam haraga thabak tawri hena madal sirakli Kangpokpi district misam amatana maning tamna masagi aningba apaba phongtok sabamadi tawba ngamdre nemsa amasum semtin thang ani gi thawong asi kuki miyam gi aningba apamadu yai thatpegi mathakta democratic oidaba thawong amani KSIPC na Kangpokpi Maikay digi phangwa tuwan report ki matungina Nemsa Kipgen amati maki Mapureba nina Shakti lana sisinaduna makoi gi aningba apamadu thabakta sanaba khanganba duda yaningdaba yeluba miyoi sing ki hanbagi thawong sathabagi mathakta khulgi oina koki community gi oina miyam punduna warep launaba hotnabadasu khut thingjinduna ngamhandre beleship ki mathau phawba Makoi ani na passion kre lusingba ani magna koki miyam ki ikai khumna bamadi democratic right ikai khumna duna thabak tawbna asumboy gani nemsa kipgen gi mapuroiba si suspension of operation gi khuyek pina ba loop amagi lusingba mo oidibani adubu sudi yoriba ground rule amadi yana warul adugi mayokta thabak tawre Sugi ground rule di kulai paiba group sing democratic oiba maikay da purak paduni suwa si tungan ba kulai paiba group sing amatoy na punsinda na papanamda kuyek pina bani adubo KNF lusing ba sina sa tharakli ba thabak thong sing sina Kangpokpi ki koki community da tawpham khangdana khoidaw thitpa matawam oihali Nemsa Kipgen Chief Minister Y Khemchand gi sarkar da yauduna deputy CM pham paibasi tawdanaba minister phamdigi resign tawnaba lauruba kaya da KNF ki khulai paiba kedar sing thajinduna kihanba amadi masin menbagi thawong kya sathari Nemsa Kipgen minister pham konduna haujuk phawbu leiribasi koki miyam gi aningba apamagi mayokthani koki singna khundari pe mapham singbu koki gi tongan be state natragana union territory ama semduna koki miyamna thengnariba awaba khudong sadaba koknaba sangsiliba khongjang sigi mayokta KNF lusingba amasung Nemsa Kipgen nina thabak tawre hena maral sirakli Meetei sing buffer zone lanchilakpa yaroi Indigenous Tribal Leaders Forum ITLF ki maikaidigi Meetei gi miu emata buffer zone lanchilaga kuki zaulamda sanakpa yaroi nakal animangna buffer zone ikai khumnagadabani Meetei sing chu sampudis ka sanglakpagi athingba makhatana lei masi kanglup ani gi marakta pamdaba thawdok thoktana bani hari amarom the hill area committee na separate administration ki wapam na thainaba thawrang toribasi koki NP Manipur ni yaba ngamlo hari tangkhul khulda security sanglakpa yaroi Rodai TM Kasom Village Authority ki maikedi ki hauju oiriba luraba tanphamasida Village Authority ki ayaba yaudna security personnel natragan agency amata tangkhul singi khul sangsilaktuna patrolling natragan koisa chatpa amade military operation singbu sathaba mata yaroi sangi hairagadi Village Authority mangjona aiba sirol pisinduna ayaba lorag sangadabani wapamasigi wangmara thabak torak patarabadi security force na kudong thiba mayok narakpa matamda madugi daita tangkhul khul singna puroi khul singak sapiki thaudang ipai po haktuki khunjasna laudun lakhibani hari koki singna Imphal urkhul lambi gi daita louraroi koki CSO Imphal urkhul lambi national highway 202 da sathok sin tawbada kanagum amata da ayet apan piru hena koki CSO working committee na mamang na thamkiba wafam handokle hari khongthang asi Wongon area da matam sana koki gi mayok ta laukthok ta blockade sa thaduna lakpada gini matung tawar NH 202 da pam da thaudok tholakpada koki CSO na daita lauraro hari khongjang loi singa thobal police ka mukna khre commando person ani sokle miyoi manga phakri nanumidang athing ba pung 13 ge mini nifu ga mangaram tarakpada trong lobigi thaudok ka siena ba sing fogalaga serak piu thaudok
ama thokpaga NIA da case sinagadaba oirabadi Manipur police laibiraganu haina rally lakpa miyam amaga masing yamlaba police singa ASP Thawbal gi get meya da sound munakri miyam gi ihawbu lakshindana ba masum masangak thoksana ba police na tear gas yal masing khangdana kapaga loinana nongthakta nongmai ron kya su kaphi thawdo odu Thawbal commando gi personal ani sokhi heri Marasida Thawbal police ki phang paw amagi matungina nan Thawbal ASP gi office ta thomjilga police ta attack tawbada sienabani haba miyoi manga ngarang ayuk nongalak pupung aniga makhairom tabada khangabo kaithel da police na operation sathabada fokatki makhoi gi mathakta case lokale hari police na phare hari ba miyoi singa dudi tompok singa saini kunthra gani thu amas apokpa ibungo khangabo sorok wangma Ningthawzam Mangal Sna se yankhai ge taru apokpa laikhidraba Rajian khangabo khulakum laikai Laisram Girari se ni fugamanga apokpa laikhidraba kunja babu khangabo may laikai part 2 Khundrakpam Rosan se kungamapan apokpa Buda khangabo moirang pali amasum Panjawbam Nelson se kungani tu apokpa PS Ningthaw Andro khairam laikai ni Nangi thawdo odra soklaba police commando ani aduna yaripok Lairong Theldagi Sagol Sem Nanau say Nifu Apokpa Rajan Masu Thawal Atokum Kunau dagi Thongam Premje say Nifu to Apokpa Suvolni Makoi Thawbal District Hospital Pukalaga Laying Sataki Makoi Anigi Pibam Toin Arubu Oidrehadi Nangi Thawdo Dugi Matang police ki Paush Nahai Nanu Midang Pung Nipan Makairam Tarakpada Aduwaida Thawbal District Makei Kia Digi Lapa Masingam Labamiam Wangzing Lom Digi Thawbal District Police Headquarter Tam Rally Ama Loinana Trong Lawigi Mihat Yanindi Koki tearing Fogar Kadavani Haina Kolau Kia Lauduna Miamgi Kongsat Amalaki Kongsat Aduna Thawal ASP gi office Papayoram Dina Masingam Nova Policing na Tatlagatamki Miamaduna Police ki Ating Madunam Kai Thawal Mela Ground Fow Kongsat Adu Saki Bapa Maduragi Mamai Laidun Rally Hopam Tamna Amuk Laki Miamaduna Halapiki Lambida DTO office ki Mangol Thamba Upuama Sumaitatoki Miamaduna Thawal PS ta su attack toki makoin ASP gi office mapa yorak pa ASP office ta kholau kya lauraga thomjina bo honarak pa gi khongjang loising aduga police ka saunu muk narak khibani police ki mekeri gi miyam gi irang adu namthana ba madi masanga thoksana ba tier kya sel kya amsu nongmai round kya nongthak ta kapki mukna ba du matam sangna satakhi airaduna police ki mekeri gi irang adu lakshina bo honabaga loinana police ta attack tawbada siena basing fagana ba ayuk ki pung ani makhairom tarakpa matamda khangabo kaitelo operation satakhi madura miyoi manga adu fogat pani haiba loinana ayu angan ba pung ahunga makhairom tarakpa du waida irang adu police na mapung phana lakshin ki haidi press na phangba unconfirm oiba pawamagi matungina nangi thawdo adu khongjang loi kharasu asu opat nangki haidi Moirang Police Station case FIR ki copy PU haibada piba ngamdri khaidi mani koki terrorist na bomb kapsinduna angangani laikhidaba aduga angangani gi mama bun aruba phibam da suon ki ba thawdoki Moirang Police Station lokhat case FIR ki copy PU haibada Moirang PS na piba ngamdri haidaduna case FIR amagi copy haibasidi miyam da khangan gadabani amasu victim gi imung da su khangan gadabani haina Citizens for Justice Manipur CFGM gi chairperson su oriba Manipur Human Rights Commission gi hanigi acting chairperson khaidem mani senior advocate na permission na phongdokri press club ta pangthopa pawgi mifam da wapam asi phongdokladuna senior advocate na hai FIR lokhatpigi copy phangan ba habi Supreme Court ki direction na su khangan ro leiribani Manipur di masigi ona tainebada sathaduna leiri nan tronglawbida CFJM gi convener yauna member taragani thoina satuna yengsilubada hairibasing asi ona tainana lairamba thengnarakpani Moirang PS the FIR gi copy PU haibada pibang amraktri case amagi FIR copy haibasi public document ni police na thijinbagi report ti court natana atai maphamdagi lawbu yadi hairakpasumi adubo FIR gi copy di phangangadabnaki FIR ki case ama lokhatle haibadi tari adubo madugi copy yengi yaraktaba masum laiti haina phungdorakpasidi yaningdi thawdo si tha sigi taruk amasum taret ki lona ba hingi nongyai matung pung amadagi na ani phawgi manungda thokibani ngarang April taragani thui yoraba phawbada laikhidraba singi haksang karigi damak postmortem examination tawdabano haina su magnangki miyut singna GAC gi miyoi singa masum victim gi imung singa su unaduna athuba matamda postmortem examination pangthonaba hairam le hari examination asi thengthabana aphabu oiroi haujuk phawbara postmortem examination tawdaba sumdi laikhidraba singi haksangna evidence oigadaba singa do patapum takhrabadi mawong ta daba masum aran mamong na sakhibi
वीडियो रिकॉर्डिंग तौदुना लेखिद्रबसिंगी इमुंगी मियोय यावरगा पोस्टमार्टम एग्जामिनेशन तौगदबनाखि खाइदे मनीना मखादना हाई तमथीबा मिहात हाटखिबसि कनाना तौवी तौदी हैबदु खंगनबा बॉम्ब कापसलफमदा मैसिव कॉमिंग ऑपरेशन चथगदबनि angang anigi thawdokta lokhatpa case NIA da sinakri hairibasi afhabane adubu sinakri haiduna tuminna leithokpa samdi investigation da mating pangshin gadabane amasum home minister na unified command gi thawbu amu oina security force coordinate tawhanba mathaktai operation chathaduna mara leibising mathakta athupa matamda action lokhatkadabani amaramda CRPF personnel sing nomai kablakhiba adubu maram chadabanina thawdo asigi matangdasu investigation chathagadabani commission of enquiry act 1952 gi matungina district and session judge amadagi tadaba presiding officer amana judicial inquiry chathagadabani inquiry asi chatharaktrabadi citizen for justice manipur gi maikidigi legal gi section da laibising yauna high court ki mating lawduna mara laibising da matik saba logi serak phangani hainasu pawmi sing da phongdoki achumba amadi asengba langla langjin khangnaba popular lengana honagadabani constitution na piriba sovereign authority asi yot ki khut sisinaduna mara laiba terrorist muthanaba honagadabani prime minister Narendra Modi na laibasida terrorism lehalari haibadu pahalgam na miyoy kunga turuk terrorist hatki Manipur na terrorist na pikraba angang pawo hali thawdo si kaktana tana pikdiba angang ohum amasum nupi ohum hatpa yaukre kwakta rasu tumlingai da hatok lamba yaukre thawdo kaya home minister Amit Shah amasum prime minister Narendra Modi na mapi tabadi lairadana nungaite haibu wapum pawo haidi koki gi nupi masa ani da phajadaba thong satakhi haibigi thawang adudi aikhoi su condemn tawi matamdugi minister yauna paksana yaning da phongtonki senabani haiba miyoy gi yum phaw mai thaki thawdok tu da senabani haiba sing pha dona wel sathari matamdu da Narendra Modi mamit pangki hauzik angang sibada mamit pangdri thawong si Manipur bu mahangna tumit kangumna khanbani hai lawgani yaning de haiki Home Minister Govindas Konthawjamna Amit Shah ga unaduna Manipur gi phibam gi matangda khanakri thasigi taruk amasum taret ki ahingda tronglaubi awang laikai gi imung amada bom kapsilaktuna mamaga punna tumliba pikliba angang ani bom ase na panmadagi laikidaba amasum mamana soktuna laikatnaba thawdo asibu yaningdaba fongdoktuna CRPF ki posta thomjilluba singda nomai kap thorakpadigi miyoi kunthra rom sokpagi manungda misa uhum laikidaba amasum litana BSF ki personal ama nongmaina kaptuna hatkhiba yauna thoningdaba thawdok sing mathang mathang tholakpadigi haujuk Manipur gi oirakliba phiba masigi matangda Home Minister Govindas Konthawjamna Union Home Minister Amit Shah ga unaduna khanakri Home Minister Govindas Konthawjam gi Delhi gi khongsat asigi matangda Chief Minister gi Secretariat gi phangma pawn haibada ma ngarang numiyung mamangna Delhi gi dam impal thadokibani ma ki khongsat asi maru oina Union Home Minister Amit Shah ga unaduna Manipur gi hauzik oriba law and order gi matangda khanabani hairaki amarom da Home Minister Govindas Konthawjamna suma ki social media platform da ngarang mahaka Union Home Minister Amit Shah ga unaduna Manipur hauzik oriba phibam gi matana kumna khanari Union Home Minister ga khanakhiwada state da ingtappa hena lehenbaga loinana mara sethan bayaw na miyang gi apam sing thabak to onthok na bigi wapam yaw heri Union Home Minister state gi ngak sian bigi yawna sakot thorang leptana mating pangbirakpa amasung lepirakpa phirap ki damak su Union Home Minister bu thagatpa phongdoki Home Minister Govindas Konthawjam gi ngarang gi Delhi khongset ki manung sanna Union Home Minister Amit Shah gu naduna state gi law and order gi phibam gi matangda mi pham pangthoki bisi magna thawoina salaga unarubra natragana Union Home Minister ki maikedi ki mak pu lakna ba khangala khibra haibadudi sapsana khangam khidi tronglaubi yauna mafam tarukta combined force na question lagu operation sa takri tha asigi taruk amasum taret ki lona ba hingi nongyai matungda tronglaubi awang laikai gi yumamada bom kapsinduna pikliba angang ani hat ki ba masum angang ani gi mama pun sukon ki ba thawdok thokraba matungda security ki maikedi gi lokhalakpa mathau ta ba thabak singi manung sana ngarang tronglaubi yauna tuan mafam tarukta combined force na hana question laga thi hum gi thabak sa takri hari ngarang numidang tholakpa police control room gi sirol amada cordon and search operation adu police na tuan ba Central Armed Police Force CAPF amasum army gi unit singa loina Bisnupur district ki tuan mafam singda satakhi bani operation asi ngarang ayuk pung 3 tagi hauraga ayuk pung 10 phau satakhi ngarang gi combined force ki operation na park sana question laga thi humbi gi thabuk satakhi ba mafam singdi tronglaubi makha lekai tronglaubi guru khana tronglaubi Moirang Pokpa, Gelmon,
uyung makhong amasung upper canal gi area ne hadi police ki sirol asida wafam singa si phongdoklabasu ngarang chatakiba park sana question laga thi humbi ki thabakta miwe amata phaba punba amasung kusu khulai na singbu phangbagi wafam di palakhidi Chief Minister Khemchand gi Technopol amasung Chusampur satnabigi poram yat paukhre sai ahum lo maite amasung Kuki furup ani ki marakta misimina kya yaw irang asina maram oiraga amaga sangtok sangsin tawbada singnaba amasung akiba lainari basi ko honanaba Chief Minister Yumnam Khemchand jiribam amasung Kangpokpi phorga Senapati District Headquarter fawbo satluraba matungda makhatan Imphal More lambida Technopol District Headquarter athuba matamda satnanabagi poram yat paukhre Press the Pangbo Yamna Tazabi Yava Pau Lukunamagi Matumina, Chief Minister Yumnam Khemchand Atupamatamda, Technopol District Headquarters Satuna, Mapamadura Sokotorangi, Project Sing Sangava Loin Atai, Project Kayamasu Ore Yum Tamnava, Tamlava Yari Hadi, Adumainama, Karamama Tamda Chief Minister na Technopol District Satkadagi Habadi Kamungamdri, Technopol Gi Kongsida Matung the Chief Minister na Toglibi Iranga Sigi Yamna Maruiba District Am Oiriba, Chusampur the Susatna Navagi, Taurang Lady Haina Paugil Kunasin Hadi, Chief Minister Yumnam Khemchand Amasung Government Sid Laiminariba, MLA Single Loinana, April Marida, Ziribamda, Laikagi Lambi, NS 37 Satuna, Mapamaduda, Maramasumite Community Lusing Basing Yauna Tokliba Iranga Sina, Lanjianaraga Lady Bamaki Animaki missing unaduna ing tapap purak minasi haibagi pauzil su pidamba laikrabani Ziribamgi Kongset Matung Tha Sigi Tarada Chief Minister Yumnam Khemchand Imphal Dimapur Lambi National Highway 2 da Kangpokpi Phawraga Senapati District Headquarter Phawbu Satuna Maphamadur District asigi project kayama sangaramaga loinana atai project khara paikhatnabagi su ore yum tamlamba laikrabani Chief Minister Khemchand Senapati digi halakpagi lambida Kangpokpi District ki manungda leiba Site 2A sigi Independence MLA Haukhulat Khipgen gi hengbungda leiba mayumna sangduna mahaki imung manungi mising unaduna harau teramna wari sarakibni tha sigi taroma sumtare ki lona we hingnongai matungna Bisnupur District ki trong lawbida Koki Kulai Paibising Maite gi yum amada bomb kapsinduna mamaga punna phamung amata tumduna leidiba pikliba angang ani hatkibagi thawdo oduga mari lenana Chief Minister Bangalore pangthokiba pawgi mipim amada pawmising nangbo hongi pakumli Chief Minister Yumnam Khemchand magna ziri da satluraba matungda makhatan atai district sing da satnabagi thorang lei haina phongdokhibani